Indo-Myanmar border fencing khaba lepkadabani amasung border da free movement regime FMR amuk hana sanahangadabani haina taksiladuna naga taba mafamsingda United Naga Council UNC na matam kaktaba economic blockade Houkhre tha asigi nipan gi ahing nungaidagi haukiba matam kaktaba economic blockade asina maram oiduna national highway singda potsai puba gari sing satpada sauna apanba oirei Kongsang asigi manungsana national highway number 2 Imphal Dimapur lambi paringda Sanapati district ke tafauda blockade sogatpa singna truck sing khamduna akan mamongda sektobagi thabak satagi hairi masina maram oiduna lambi paring asida Sanapati district 4 ga Imphal tamna tangai fadana changba miyam ge potchoi sing pusilakpa yakidre gari sing lambi da panduna leina ba yaure hairi naga sing na khundaba atai mafam sing da su blockade ki Kongsang Houkhre hairi Indo-Myanmar border fencing lab kadabani amasung border da free movement regime FMR amuk hana sanahangadabani haiba demand sing da center na nasung de amadi positive response pide haiduna haukiba August ke tang 13 da pangthokiba United Naga Council UNC gi Presidential Council meeting na laukiba warek ki matungina Naga taba mafam singda September 9 dagi matam kaktaba economic blockade ki Kongsang sangsinaba lauthokibani